सी खिबन मिहात कि मुखै फत्तबि मी सिंगो लालन मफाई कि मी मुफावो हादसे नपी आमा मुफावो फाबो नंदबा सिपाई सिंगो असि मणिपुर दा स्टेट गवर्नमेंट ओइरसो सेंट्रल गवर्नमेंट ओइरसो लेबिगनो नुखै सो सरेंडर तौबियो अखोय पब्लिक मसेन मुखै नंगरा खै थेंनागे हादसे खमदगे स्टेट गवर्नमेंट लेगा सेंट्रल गवर्नमेंट लेगा मिहात पगी लालन मफाई कि नपी सिंग फास्ट नपी सिंग मुफाबा अदु भवन पिया मा भवा अनांग का मा भव फादबा नंदबा फागे है नारगा मुखै ग लैबि नारगा पसना तौबि नारगा मुखै की सेवा तौरगा लेबसिंग अदु ओपेसि पासिंग ग खै त थाजिला कुना खै फेन हेन सौहाले पीस पुरा की गवर्नमेंट नाते दु ममी दो नुंसिदना सेंट्रल गवर्नमेंट असिदा लान ना का हन लपिबि निसिंग वै मतो स्टेट गवर्नमेंट खै नुंसिदना खै बुमियो हानहान बियो अदु स्टेट गवर्नमेंट सिंसो का पपिला नाके त पपि दु तुम नाओ इम्फाल नाके द बमी द तुम नाओ नांगी युम द नागा ले अखोय पब्लिक की दमा तदी नखोय दरकार ले जे हासे अखोय हाजगे अखोय की दमा नापि गे हाय नखोय ना नाय द ले सो अखोय की दमा जस्टिस अफाबा अखोय ने पेन ने द पुरक्तबा असि दि रामाय ना अखोय पेन गेरो मणिपुर द क्राम मतम द पीस लाकेरो हाबसी अखोय की नुंगाय दबा असि हंजिन अखोय की मी फतबे मी सिंगो फादरी फबम अखोय की पनिशमेंट पिदरि फबा अखोई न तंगसिलिबा अखोई खोंदांग से सुफान हंदोवै असि की ब्लॉकेज की मतंगदा ngasi की ब्लॉकेज तौरगा फोन नतनी ngasi नुमि निनी होम की मतंगदा अखोई मणिपुर से मम्मा अखोई पुन्नमा से पुनसिला रगा मणिपुर टोटल सा दोंसी नुमि क्यानी तथाब नम्रा अखोई येंगे अखोई तौगे नतते अखोई की मता जस्टिस फतबे मी मुफागे दबा लंग das pura ke to bani ta masu le tre hase abai ye wakan na bai wakan tikla kusu yawe hase si thamlam ge atu ani si la piriba kala tumbi nam jilongda ngisi la piriba abai manipur da le riba ya hom ni pon ma pongam thai le de na le ye thagale mrandi asi ki lambi di gini sap ten jang wai ma supply tawra le di si abai na ti ron da le ni nga ta de nga sin mu sungam je tari mo ba khoi lo pai le jin man da na ngisi ni asoma thakta kampo pilomda jinja pusingi to balaye how pusingi to balaye miniam security yoga yang ko take to balaye yang ko ti la ke to balaye habi ki pau la radi musin ko na thoi yaw na mi sing la pi bona ahi lu thing thai da na no ko ki mate nga ko so ahi lu thing thai da na no pi khuding ye ngai ga le ase apoi nam dirong conference Liangai Women Union, adua liangai pui longji LPNR. Apoy make kuding makti kiswa apoy yan hom ni kon ma pemetang kuding da ngai ga le hasi miam da hajarane miam mot. Thank you. Mizoram da voter sahunga taraga ni thui mingsal lo habi yadri. SIR na voter lising ni fu taruk samaga maugdraga mathoi kakthri. Election Commission of India ECI na pirakpa pauta ki matung ina state amaga da pangthokpa Special Intensive Revision SIR gi thabak hoba masum loibi gi matam manadrabasu commission gi direction matung ina Mizoram da mamang thagi kundagi horakhiba revision gi thabak nahan mapung fana no singkri state adu da SIR loisili haina Mizoram gi Joint Chief Electoral Officer Ethel Rothang puin official oina lauthukiba ga loinana mahaki state ta SIR pangthoklaba matungda masa laikidaba khungul liba phangdraba transfer tawkiba masum duplicate enrollment tawrambana singba puna voter lising ni fuga taruk samaga maudraga mathoi kakthri haina phongdokri puna lauthoklaba voter lising ni fuga taruk samaga maudraga mathoi sigi manungda lising kunga mathoi gi sani ga maudrana masa laikidabadagi lauthokpani voter lising ni pan ga sahunga marf yangkai ga ni thoina voter masa gi langla langjin phangma ngamdabadagi ni eduga voter lising 13 ga samapan ga maudraga ni thoina atop state laibak singda laikibadagi ni amasung voter lising ani ga sani ga ni fuga mangana duplicate enrollment sa tharambagi ni hari mamang thagi kundagi hauraduna Mizoram sa tharakhiba SIR gi thabak thoram singda khwai digi angakpa mong na thengnakiba phibam amana haukiba kumja english ani ga kunga mangada masagi sai taragani pan suraduna bot thadabi yabigi hak phangnabagi dama sai adugi electoral roll da mingsanbaga loinana mamangna pangthokiba SIR da yaukhrabasu handak pangthokiba SIR sidadi lining gi oiba thajabi singna maram oiraduna voter sahunga taragani thu electoral roll da enroll tau haiba yakhidra hari
Panba yawadi handak pangthokiba SIR sida tuan maramsingdagi voter lising nifuga taruk samaga mogdraga mathoi kakthalaba matungda Mizoram gi oina leiriba apunba voter masingna lakh 9 ga lising 19 ga sanipan ga humdra ga tret oireri Amaromda Mizoram SIR pangthokpa loirabasu state adugi mahiroi singi lup oiriba Mezo Zilai Paul MZP na sangwa furup singna khundaba anobu khul mogdraga treta voter masing ka haina hingalakli haina wakalakri wakat asigi matungina Mizoram gi khul samaga mogdraga taruki manungda kumja English ngani ga mangada voter masing lising ni phu gomdo gi sangwa ga ni phu hingalakibado kumja English ngani ga kunga marida lising mogdraga taruki sangwa ga kuntraga mathoi yorakri haina lup asigi presidency Lalrem Rawata na phungtokri wakat asi file toraklabasu Mizoram gi joint chief electoral officer sina mahiroi lup asigi complaint asigi matangda investigation sa thari haina phungtokri Pakistan lanmina terrorist kunga mapan hatkri Pakistan lanmina yumthang nari pa Afghanistan sang singduna terrorist singna lot tuna lairi mapam singda nongthaktagi landa sathaduna militant kunga mapan hatkri hari Pakistan lanmina ngamkai lana nongthaktagi landa sathaduna terrorist kunga mapan hatki badu handakta Karachi da terrorist na landa aduna laiba adugi lanmi mari hatki badugi laman khumbani haina Pakistan gi makai digi phongtokri Pakistan ngamkai lana Afghanistan nongthaktagi landa sathaduna misi mina thon ki badubu Taliban lengan akan mamon yaning daba phungtok pagaloina Pakistan gi thawng asi Afghanistan gi maning makha tambabu khongoina duna miyam da aki khang pohan badana tana menung si yaudun hatok pi bani haina maral sirakhi Afghanistan Taliban na Pakistan na nongthakta gi landa se tharaktuna misam kya gi punsi mohan ki basigi sab saba pakhong khudong saba matamama da sungsoi soidana pigini habigi aset buapam sing phongdo ki Pakistan military na phongdo khibada Laiba dug Air Force na tehrik Taliban Pakistan amasum Zamat ul Ahar gi terrorist in Afghanistan gi Paktika amasum Kunur province ta lotuna lai haibigi akak namba pau phangmadigi nongthaktagi landa sataduna terrorist ing du hatkibani hari Pakistan nongthaktagi landa satakhiba du da misam kuntra ka taruk siki amasum tara samaga humfuko humdoina asu open nangki haina Taliban lainga ki deputy spokesperson Hamdullah Fritna phongdokren su paus ta makata na phongdorakli Naga taru hat khibegi justice phangdriba phawa akan makhongjang sangsinga dawri Naga misam taruk phaduna pukhraga tamthina hatlamba thagdoki justice phangdriba phawa hojik naga lusingna sathariba inter district potsai pubada thingbagi khongjang asi hena kansin mamong na sangsina na senapati gi civil society organization singna lemna khrip Naga People's Organization NPO Tribe Ho Sing Senapati District Women's Association amasum Senapati District Student Association gi ngarang pangthokiba apon mipam amana haujik naga sing sangsiliba khongjang asi makhatana hena mapangal kana sangsinaba warep lokhiari khongjang asi gi mayokta laibising gi matakta akan ba action lokna ba amasum khongjang sing yengsinana ba supervisory committee amasu sem khibaga loinana laikhidraba naga misam taruki justice phangnaba mapung phana matin pigini haidinasu paus ta makhatari committee asina makoi gi area sina khongjang asi mapung phana satna hanana ba yengsinana bu sukhanki ngarang gi mifam aduna lalboi baifei koba lairon baifei khulgi sip ki lusingba makhada ko ki refugee singna lairon baifei khulgi naga taruk phakhraga Manipur gi deputy minister nemsa kipgen gi mapuroi ba thangboi khipge na lusingba KNP gi khulai pa ba lusingba singna hatlan khiba thawdo du gi asmo well phangdriba phawba khongjang asi makhata na sangsinana ba amatu oina warep na khi hairin su paus ta makhata na phungdorakli Priyas NEET Biology ki maikaidagi nungairaba pausel ama puduna laksari NTA NEET UG 2027 NTA NEET UG Foundation Course tha nipan amasum tha taruki mathangsin ayuk pung manga amasum ayuk pung taruk tagi lakliba jungi tang kunga mapandagi class haujarakani hena nungairiba pau mana NEET Biology takpada sahi tara hene experience lairaba masida natana former guest faculty Department of Biotechnology amasum Department of Life Sciences ki MU gi oja singna takpi tambigaduri masida natana ahen ba khudong saba khara pallabada IDP singi free classes tanatana clear basic concept easy memory tricks regular test series PYQ analysis ni masida natana satri singi weba tonganu hostel facilities thamjari akupa marol gi dama haujama contact tawbiro akhoi telephone number di 7005534385 natragana 7005376151 ni
सिपाही कोई पाइयर होरे से हजे कुकी कोई एयरपोर्ट की लाकनी है बेदगी हजे कंगला तोंबी की नमजीलोंग की गेट मी लाकना होरे चत पे यारोय है ना अदुगी दमकता मोय कुकी की दमकता सी सिपाही कोई टेर गैस काप गिसु अमा गिसु लोइना रेडी दे लाकले मैम लाकपा होरो की चाहन बे यादे थिंगनी हनहनगनी illegal infiltrator की मथक एक्शन लौखनब मीफम पांथोकदौरी लाकलीब जुलाई 4 होम मिनिस्टर अमित शाह ना सियर लौदुना लेवा असिदा तुआन स्टेट सिंगी लैरिबा डीजीपी सिंह सरुक यादुना अवांग थाकी मीफम पांथोक्तुना लेवा असिदा थेंगनरिबे illegal infiltrator की इशू की मतांग खनरगने हरि लेवा असिदा की स्टेट खुदिमा की डीजीपी सिंह सरुक यादुना पांथोकदौरिबा अवांग थाकी मीफम असि इंडिया लेंगांगना लेवा असिदा आइन काइना संगसिलकलिबा मदि खुंदा लैता अदुना लैरिबा immigration singbu detect tawduna deport tawna wiki lokholak diba khongthang asigi manungsana pangthokadaba mifam amani mifam asida leba asida thengnari be illegal immigrant singbu detect tawduna deport tawna wiki mathau taba maru ebe strategy sasinaba document paiduna sathariba infiltrators की network amadi ain kaina lewa sida sangsilaktuna matam ge gi mamang gi khunda leita duna leiriba infiltrators की SCS sing asi enforcement directorate assist tawduna thamna gi matang nasu kupna khanagani hari masida natuna lewa sida